Nemsa Kipjenda Deputy CM Oibabu Yanindabu Pongdukuna Cycleda Lambitingduna Irang Taukrei. Draka Konana Mioi Ama Phare, Senapati District Manuk Sana Labor Kaibi Village da Trakta Opium Haptuna Purokpa driver Ama Phare Haina Manipur Police Control Room Dagi Tadropa Serol Amana Hairi, Serol Namakata Raduna Police na Paraba Mioi Adude Atiko Iloko Sahi Kungataretni Mangondagi Opium KG 5.6 Tata Deeper Registration Number MN07AA 5740 Mobile Phone Ama Sel Oina Lupal Isimangagasani Aadhaar Card Ama Amadi PAN Card Ama Manipur Police के पार्सन सिंगना रिकवर तौबंगम की हाइरी अनौबलंगाक सेंबगी मायोक्ता कुकी सिंगना दिल्लीदा प्रोटेस्ट तौख्रे बीजेपी की युमनाम खेमचान बुसे मिनिस्टर ओइना वासक लौदुना सेमकिबा अनौबलंगा असुगी मायोक्ता अरांग नुमिदांग पुंग 10 रोम ताबा मतमदा न्यू दिल्ली के चनक्यापुरी दा लैबा ट्रेकेंड्रजिट हाउस मणिपुर बाबन की ममांगदा कुकी कुंठा रोम लाखलगा प्रोटेस्ट तौख्रे इम्फाल के नॉर्थ एओसी दा लैबा अनिसुबा मणिपुर राइफल्स अमदे दिल्ली पुलिस ता ngak सेंदुरा लैबा ट्रेकेंड्रजिट हाउस की गेट ममांगदा कुकी सिंगना सतकिबा प्रोटेस्ट अदुदा कांगपोपी एसी दगी एमएलए नेमसा किबगेना डिप्यूटी चीफ मिनिस्टर ओइना वासक लौदुना सेमलिबा अनौबा मणिपुर मियाम की लेंगा असगी मायोक्ता लै मखोगी अपामबदी लेंगाक सेमनते मखोगी डिमांड कुकी सिंग द सेपरेट एडमिनिस्ट्रेशन पीबने लोइनना अनौबा लेंगा असिदा डिप्यूटी चीफ मिनिस्टर ओइना वासक लौख्रबा नेमसा किबगेनसी कुकी सिंग मायोक्ता लैबा कुकी फुरुपु थाजा हलगा नमथाबा मियोइनि हाना लाउखे तुंगदा प्रोटेस्टर सिंग अदु दिल्ली पुलिस न फारगा केस पर गाड़ी दा पूरगा चटकेबदगी इरांग अदु लोसिनके हाइदे सोशल मीडिया प्लेटफॉर्म दा येंगहैदबा उहैदबा फिरोल सेटपा अमदि वीडियो सेंबर लेपनबा खंगलकले कंगलेपाक कम्युनिस्ट पार्टी PWG यूनिफिकेशन PRO सिंखैगान बना थादरोप सेरोल अमगी मतुंगिना कंगलेचा मियाम दा खंगलकले मदुदे ममांग थाकतगी हाउना लमदम से नुपिसिंगबु अवांगबा थाकता खंजबा लमदमने नसि फावबा लमदम असिदा लैरिबा नुपिसिंगदा अहेनबा शक्ति पीरी अमदि अवांगबा थाकता इकाय खुन्नरे असगम खुनाय असगी फजरबा चनबिगी वांगमदा थबक तोरपसिंगबु पार्टी ना अकनबा मियेंग संगदुना लाक्ले नसि फावबदा तुहतपिबा ओटपि नैबिबा अमदि नुपि ओबिसिंग के इकायखुमनब मांगहनबा सिंगे मथक्ता पार्टी न सैराक पीदुना लाक्ले मसगी सरुग अमा ओइना हंदक सही लौरिबि नुपि मसा अमाबो इकायखुमनब मांगहनबगी दमक मियामन वाकलकपगी मतोगेना पार्टी न माइबम असैजित मैतै अपोपा एम सोमोजित मैतै ओखोंसांग मयाय लेकाय थौबाल डिस्ट्रिक्ट हाइरब मियोय असे लुबना वारक वातेमलब मतुंगदा इमुंग मनुंगदा सिनाख्रे अमदे मसाना मराल याजदुना पार्टी दा संजरकपगी दमक अमदे मागे इमुंग मनुंगी अमदे तुंगी येंगलगा मतुंग अमु हन तौदनबा अरोयबा वार्निंग पीख्रे अमदे कांगलेपा असिदा लैरिबा इचलसे सिंगसु सोशल मीडिया प्लेटफॉर्म दा येंगहैदबा फिरो सेटपा अमदे उहैदबा वीडियो सेंबा लेपनबा पार्टी न मखाताना खंगलकले करिगुम मखाताना तरोकलबदी पार्टी न गापिबा ngamloi haiba wafamsu मखाताना थमलकले वाथोक ओइरबा मयाय लंबी सेंबगी थबक PWD की टेंडर प्रोसेस दा असोइबा कया यावखिबदगी थबक सुबा हौबा ngamdrabara टेंडर दा यावखिबा कंपनी अमना PWD की टेंडर प्रोसेस दा मिचांगमिखाय नायरे अरान अहुइ कया चथारे हाइदुना गवर्नर दा वकालखरै फिबम फत्रबा वाथोक ओइरबा मयाय लंबी असि सही असिग जनवरी था मनुंग दा सेंबा लोसिनगनी हाइदुना मणिपुर लेंगा की पब्लिक वर्क्स डिपार्टमेंट ना मियाम दा थाजबा पीख्रबसु ngasi phawba thabak suba hauba ngamdra leire maikai kiyadagi thengkhang kiyada changsan khiba khongjang sing adugi mahai ngasi phawba phangba ngamdana leire source amaki matungina ngasi phawba meyai lambi sembagi thabak hauba ngamdana leire basi PWD na pangthokkiba tender process da asoiba kiya yawkhibadagi thabak phanghodraba company kharana manipur ge governor da wakalakpa yauna court case tawsalakpadagi ni haide thasgi ani da tender da sarugya khiba uttar pradesh da base tawba nearby construction kauba company amana manipur ge governor Ajay Kumar Bala da aiba serol pisenduna wakalakhrei makhoigi serol aduda meyai lambi national highway 137A gi waheng lekai dagi hauraga kilometer 15.35 sangba amadi lambi paring asigi kilometer 30 dagi kilometer 40 phawbada leiba lambi 2025-26 ki manungda semna bakidamak PWD na mamang sahi ki November 3 da notice thok to da tender tharak na bakhagan ke maduda nearby construction su tender da saruk yana basi thajan ke tender ki damak technical evaluation committee ki mefam mamang sahi ki December 30 da pang thok to da tender da saruk ya ke company maribu technically non responsible oi haiduna partia infra project limited BIPL da thabak sinare haiduna sahi asigi January 15 da notice thoki haide church the thetpa angel gi photo da meloni gi yaurambadagi wathok oikhre haide
Rome Church amada Serop haina khangnaba leba asigi micham miyamna Lai Angel amani haina thajanaba photo da leba asigi Prime Minister Georgia Meloni gi photo oina yaurambadagi leba watho oirakre hari report asigi watho asi yamna sauthoropuna manam oiraga leba asigi khwaidagi maming leba Rome gi Diocese amadi Cultural Ministry na akhanaba team ama semduna hiram asigi matangda thijin humjinaba haikre Church adu thabak tawba official singna phongdorapagi matungina 2023 da Nong yurakpana maram oiraga renovation tawbaga loinana ayek palai adusu amuhana yeksinbada Prime Minister Georgia Meloni gi saktamga manarambane thong asi yengnabagi damak leba asigi miyam church asida lepalaitana lakna khre hiram asigi matangda Georgia na social media da aihak angel gi saktamga manaba laite haina phongdorakre hari Jammu and Kashmir gi Udhampur da Pakistani terrorist ani hat khre hari Kashmir gi Udhampur district ki manung hunjuna leba forest area amada pungkullom hena chathakiba operation amagi manung da security force na Jaisi Muhammad ki Pakistani terrorist ani hat khre hena officer singna phongdokre laikhidraba terrorist ani adugi manung da amadi Abu Mabia kawi Jais ki makok thongba commander amani haiba khangle hena phongtokladuna makoina haiki ma haukiba sahi kiamuk Udhampur da thabak tawduna lakhibane official singduna haiki terrorist sing leide haba paw phangbadagi police amasung Central Reserve Police Force CRPF ko loinana army ga White Night Corps gi Counter Intelligence Force Delta gi person singna nahandagi Udhampur district ki Basantgarh Belta leba Zofar Forest da apunba operation ama sathaki haide adubo mamsalakodagi operation adu lepki amadi terrorist sing adu nathokiba ngamdana bagidamak ahanba force thajanbaga loinana area adu koisinduna thamlaba matung ngarang ayuktagi operation adu makhatana amuk sathaki haina makhoina phongdorakle bandi sing da drug supply tawbagi ani phare Guwahati da laiba jail amagi bandi sing da drug supply tawrambagi damak ngara Assam police ke person ani phare haina senior official amana phongdokre official tu ki batungina Guwahati Central Jail manung da drug amasung yu yamna line fangle haina numit kharanigi mamangda wakat amada yumpham oiraga makoina inquiry ama sathaki inquiry chathabadu da jawan ani du jail adugi bandi sing da drug amasung yu supply tawda general ban thengnabaga loinana ngara ayuk makoina mo phaki haina official duna PTI da phongdokhe Mana haki mioi ani adu marisuba Assam Police Battalion gini amasung hausuna Guwahati Central Jail da posting tabani hairi BJP ki MP Nishikant Dube na Nehru ki matang da warol kiya phongdorokpatagi Lok Sabha da charangna bathokre hari Bharatiya Janata Party BJP ki MP Nishikant Dube na Parliament ki lower house da pi kiba warol amada Jawaharlal amasung Indira Gandhi ki maram da phongdokhiba warol singna maram oiduna Lok Sabha da charangna bathokre hari Lairik ahung ki maram da palladuna Nishikant Dube na hana ki Prime Minister Jawaharlal Nehru amasung Indira Gandhi ki maram da wafam kiya phongdokpadagi Congress Party da Shaunaba Thohan Kibane Congress MP Signa Lok Sabha ki Speaker Om Birla ki Office Nishikant Dube ki matakta complaint ama tawkhibaga loinana Congress Party ki MP Singa Parliament Affairs Minister Kiran Rijiju yauna BJP ki MP Singa kanamo ongda awai khum tawna ki haide